Jemgiri Puna Pushar Sanda Sarmana Chayor Sagi, Jenda Manipura, Taramok Saringasi, Jenda Manipur ki topic say, Ekosu Nasi, Impact Jenda Manipur say, Amarum Hardi, Masi Sum Naibatai to the Labu Makai Pang Bayduni. I would Nasi topic say, Koi Po Shatrapshu, Lomi Karadi, Awabali, Hybrids Namaram Murakanda, Ekoi Nasi topic say, will insurance be remedy for rice scarcity? Haveni, Madam the Po Shatrapshu, Lomi Karadi, Awabali, Shika, Harakanda. Crop insurance of the Mother Moricanda, Po Shatrasu, insurance to now compensate to Lomi among the live wapum day. Insurance to now Lomi Kara insurance Yobusing do Moigi compensation among which do so compensation to Tornia to Maruinum. The same the Mangiba, Po Shataba, Tilta, the Mangiba, Ikanga, Isauno Mangangiba, the Singer, states in a Mayok Nadoriba, Maduki short pole to the command of the Pukat Katagi, Habagi. Tanjas the Canada, Tanjani, Loin Language Brigade Singdi. I yet think of Pabidi Basi, Laitam, Nabachandra, Professor, Agronomy, Cow, Central Agricultural University, Euroshambani, Yana Nozana, Ramnoxia, the Wazana, Sandri, O. the Language Brigade, P. Ibo Soba, Sip Editor, Kangla Pauni, I type to Ramnoxia Duga. I yet at Hanapamini, Telemdara, General Secretary, Bharatiya Kisan Sangha, Manipur, Pran Taibasani, I Ozada Ramnoxia. Yanan Basil Jada, accept time to the Lowmigi, heck and over an immediate habitat concern over in a Ojada, the Han Kangi Manipura, cover report, nobody can to the Lomi Karadi, Po Shatrap Shawataro, Heavy, Madame Nagai, insurance company, insurance of Lomi Singdo, crop insurance of Singdo, Adugumba, Lomi Shawataro, heavy of Pomni. Like in election of the Manipura, crop insurance over Maroon covered over habitat, crop insurance. Lomi Cam, not a Lopum Gamu or any Manipura, Maswagi, crop insurance came a tank, say, Lomi sing the Masiki awareness cam delegation or other. Fasal Bima Yozna, Mayamadi and Tabiramani, crop insurance. A quorum the Hagana, Lomigi, Mahimarong, Shimanga Matunda. I did Kudung Tibamana, sing Saunovia, Kangnovia, Manga Matunda, Madugi, Lomising, Awab, Kanabagi policy, Aduga Madugi planning a Makane. The high planning she must see a quick lump city must see no work or Butanatana, Karigumbada, Mummy Pavata, River Post Amani and I did Tamzani, Madam the Kaganoda, a quick lump city labor, farmers in KCC Kangri, Kisan credit card Kangri, Kisan credit card Kangriba, other private money lender degi, low san, other Podum Chen, Loga, low Uriba Mana crop insurance premium teeny habits. Masidi Yamna Karhatare, Akogi, Lomida, Awab Hopper, Hybrid Oidi, Hajariba. Other Lomisi, Hosiam or nice sector among Oidaba. Other Lomisi or nice sector among Ohelaki, Hyber, Tanzashi, Lapokanda, Akogi, contract farming. Other Lomising than a Simjaba, company model Gasilaba. Other farmer producer company, as Hosik Lady, Manifuda, Akogi, Canona, Akogi, Nabarna. Promote over company many Mangale, other government of Manipur labor, horticulture, Karigation, promote over company Mangataram lady. Other high level companies in Sisu, the name set to Wadi. Yam swing totally. Ado Masiki Pochina Karigi Lake, Hanagi, Hogi, Sanadima, Hogi society model, she Murugasu Amatorosu, Pasha Pibakara, one man society, which a company model, Agasu Mi Kragi, Pasha Tampamgi, Adugi, Madugi, Kanoka NGO type, Karita Sumana, Hana mentality, whom the Banina, Yamna, poor of the forest. Farmers interest, larger interest, the top of Togo have you the Masibo, the Masidi, Wofangri Adubu, some year back, Akomasi, so I don't get where the can have it possible. Like the company model Masiambazi in Yagi 2004, the company X Mentor Kanda 2011. Do I get Masi in Yagi, Manipur 13 the Gilak, Hajaribo. Company X. Company X personally applied to a small holding, a margin, and a small farmers in Masi Punjalakanda company model simple have never. Mari cluster system, Mari contract farming to Sumasaki company duna. Atomic company, not a quick Simple company duna. Contract farming as Laxalakanda, Aduga, being a KCC as a Pishalakanda. Ya Madu Matam to the Nasaki insurance, mandatory work, Gani Masam Labor insurance compulsory. Adamai to the low Mapalum Targadi, low Targadima insurance compulsory. Adu company duna Madu monitoring Toga, walk the look worms, look to Habiti for Patamam company, risk low, only farmer to give behalf.
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯁꯇꯔ ꯁꯤꯁꯇꯦꯝꯁꯤꯗ ꯑꯗꯨ ꯀꯝꯄꯦꯅꯤꯒꯤ ꯃꯣꯗꯦꯜꯗꯨꯗ ꯂꯥꯛꯑꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯁꯜ ꯕꯤꯃꯥ ꯌꯣꯖꯅꯥꯁꯦ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯁꯤꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯒꯅꯤ 인디비주얼 ꯐꯥꯔꯃꯔ ꯑꯃꯅ ꯂꯧ ꯁꯪꯒꯝ ꯑꯃꯒꯤ ꯂꯧꯔꯥꯛ ꯑꯃꯒꯤ ꯑꯗꯨꯒ ꯄꯔꯤ ꯑꯃꯒꯤ ꯃꯁꯤꯗ ꯆꯪꯕ ꯃꯇꯝꯗꯀꯣ ꯃꯗꯨ ꯏꯔꯥꯛꯅꯗꯅ ꯆꯨꯝꯅꯒꯤ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁ ꯑꯗꯒꯤ ꯏꯟꯁꯨꯔꯦꯟꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯤꯐꯥꯎꯗ ꯀ꯭ꯂꯦꯃꯦꯟ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯀ꯭ꯂꯦꯃꯦꯟꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯇꯧꯍꯧꯕꯒꯤ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯑꯗꯨꯐꯥꯎꯗ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯔꯒ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯔꯃꯔꯅ ꯏꯟꯇꯔꯦꯁ ꯂꯧꯗꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯥꯡꯅꯕꯅꯦꯅ ꯁꯦꯟꯁꯇ ꯂꯩꯌꯦꯕ ꯑꯗꯨꯅꯗꯤ ꯃꯈꯣꯏꯁꯤ ꯐꯖꯅ ꯋꯦꯜ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯍꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯒꯣꯔꯃꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯈꯟꯅꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯥꯔꯗ ꯔꯦꯡꯛꯇ ꯂꯩꯔꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯇꯣꯞ ꯔꯦꯡꯀꯤꯡꯗ ꯂꯥꯛꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯗꯕꯜ ꯐꯥꯔꯃꯔ ꯌꯣꯛ 2022ꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯅ ꯐꯥꯁ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯦꯒ ꯍꯥꯏꯔꯒꯗꯤ ꯃꯥ ꯇꯣꯞ ꯔꯦꯡꯀꯤꯡꯗ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ GDPꯁꯦ ꯒ꯭ꯔꯣꯠꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯥꯔꯃꯔꯗꯒꯤ ꯂꯥꯛꯇꯅ ꯑꯇꯣꯞꯄꯗꯤ ꯂꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯕ gross domestic productꯁꯦ ꯐꯥꯔꯃꯔꯗꯒꯤ ꯐꯥꯔꯃꯔꯗꯒꯤ ꯂꯥꯛꯀꯗꯧꯅꯤ ꯑꯗꯨꯅ ꯐꯥꯔꯃꯔꯁꯦ ꯁꯦꯝꯒꯠꯄꯤꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯒꯣꯔꯃꯦꯟꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯍꯟꯖꯔꯤ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯒꯤ ꯊꯥꯔꯗ ꯔꯦꯡꯀꯤꯡꯁꯦ ꯇꯣꯞ ꯔꯦꯡꯀꯤꯡ ꯌꯧꯍꯟꯖꯅꯤꯡꯉꯦꯕ okay ꯑꯗꯨꯒꯤ ꯏꯟꯇꯔꯦꯁꯁꯦ ꯐꯨꯜꯂꯤ ꯏꯟꯇꯔꯦꯁ ꯂꯧꯕꯤꯌꯨ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ okay thank you ꯐꯖꯅ ꯆꯨꯝꯗ꯭ꯔ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟꯁꯦ regarding general knowledge ꯍꯥꯏꯕ ꯇꯥꯏ generally ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ as a whole ꯌꯦꯡꯕ ꯀꯥꯟꯗ crop insurance ꯌꯥꯎꯕꯒꯤ ꯌꯥꯎꯅꯤꯡꯕꯒꯤ ꯌꯥꯎꯗꯕꯁꯦ ꯇꯁꯦꯡꯅ ꯄ꯭ꯔꯤꯃꯤꯌꯝꯁꯤꯒꯤ ꯌꯦꯡꯉꯨꯔꯒ ꯌꯥꯎꯗꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ crop insuranceꯒꯤ ꯃꯉꯥꯜꯁꯦ ꯂꯧꯃꯤꯁꯤꯡꯗ ꯌꯧꯍꯟꯕ ꯋꯥꯠꯄꯗꯒꯤ ꯈꯪꯕ ꯋꯥꯠꯄꯗꯒꯤ ꯌꯥꯎꯗꯕ ꯑꯃ ꯀꯃꯥꯏꯅ ꯊꯦꯡꯅꯒꯦ ꯁꯤꯅꯤ ꯑꯗꯨꯒ overall ꯑꯣꯏꯅ ꯐꯥꯔꯃꯔꯁꯤꯡꯁꯤ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯃꯔꯅꯥꯏ crop insurance ꯌꯥꯎꯕ ꯍꯥꯏꯁꯦ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯒꯨꯝꯕ ꯑꯃꯅ ꯄꯨꯁ ꯇꯧꯕ ꯑꯃ ꯆꯪꯒꯗ꯭ꯔꯥ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯄꯟꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯐꯁꯜ ꯕꯤꯃꯥ ꯌꯣꯖꯅꯥꯁꯤ ꯌꯥꯝꯅꯗꯤ ꯐꯖꯕ ꯁ꯭ꯀꯤꯝꯅꯤ ꯑꯍꯥꯟꯕꯗꯕꯨꯗꯤ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁ ꯍꯥꯏꯔꯝꯗꯤ ꯁꯥꯌꯣꯟ ꯑꯃ ꯑꯣꯏꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯑꯒ ꯂꯥꯛꯄꯅꯤ ꯑꯗꯣ ꯈꯤꯇꯪ ꯃꯣꯗꯦꯂꯤꯇꯤ ꯈꯔꯗꯤ ꯍꯣꯡꯇꯣꯛꯑꯦ ꯌꯥꯝꯅ ꯐꯖꯕ ꯁ꯭ꯀꯤꯝ ꯑꯃ ꯑꯣꯏꯔꯁꯨ ꯁ꯭ꯀꯤꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯔꯃꯔ ꯑꯌꯥꯝꯕ ꯅꯠꯇꯦ ꯑꯣꯜꯃꯣꯁ ꯑꯣꯜ ꯑꯌꯥꯝꯕꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯈꯪꯅꯗ꯭ꯔꯤꯕꯗꯧꯅ ꯇꯧꯏ ꯇꯁꯦꯡꯕꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯃꯁꯦ ꯂꯧꯃꯤ ꯑꯌꯥꯝꯕ ꯀꯝꯄꯜꯁꯟ ꯑꯣꯏꯍꯜꯂꯣ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤ ꯐꯥꯔꯃꯔ ꯃꯅꯤꯄꯨꯔꯒꯤꯗ ꯑꯣꯏꯗꯔꯤꯅ ꯃꯁꯤ ꯌꯥꯎꯅꯤꯡꯗꯕꯒꯤ ꯑꯥꯏꯗꯤꯌꯥ ꯈꯔ ꯂꯩꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯔꯥꯁꯤꯡꯅꯁꯨ ꯍꯥꯏꯔꯞ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯑꯍꯥꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯐꯥꯔꯃꯔ ꯄꯩꯁꯥ ꯄꯥꯏꯖꯗꯕ ꯐꯥꯔꯃꯔꯗꯤ ꯂꯥꯏꯊꯣꯛꯑꯅ ꯄꯩꯁꯥ ꯄꯥꯏꯔꯤꯕ ꯀꯥꯔ ꯊꯧꯔꯤꯕ ꯃꯤꯐꯥꯎꯗ ꯆꯍꯤ ꯑꯃꯒꯤ ꯃꯥꯏ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕꯁꯦ ꯀꯌꯥ ꯌꯥꯎꯅꯤꯡꯗꯕꯁꯨ ꯇꯧꯏ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯔꯦꯝꯕꯗ ꯊꯤꯈꯤꯗꯕꯅꯤꯒ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯔꯦꯕ ꯑꯗꯨꯅ ꯄꯩꯁꯥ ꯄꯥꯏꯔꯤꯕ ꯃꯈꯣꯏꯐꯥꯎꯅ ꯌꯥꯎꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯔꯤꯛꯁ ꯊꯣꯛꯑꯀꯥꯟꯗ ꯄꯤꯒꯗꯕꯅꯤ ꯔꯤꯛꯁ ꯊꯣꯛꯇꯅ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯗ ꯐꯥꯔꯃꯔ ꯄꯩꯁꯥ ꯄꯥꯏꯖꯗꯕꯗꯤ ꯃꯈꯣꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯁꯤ ꯌꯥꯎꯔ ꯀꯥꯟꯅꯄꯣꯠꯇꯦꯅ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗ ꯌꯥꯎꯅꯤꯡꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯗꯤ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯗꯁꯨ ꯌꯥꯔꯤꯈꯩꯗꯤ ꯃꯈꯣꯏ ꯖꯦꯅꯔꯦꯜ ꯀ꯭ꯔꯣꯞ ꯍꯥꯏ ꯃꯔꯨꯑꯣꯏꯕ ꯀ꯭ꯔꯣꯞꯁꯤꯡ ꯃꯦꯕꯤ ꯁꯦꯔꯦꯟꯒ ꯐꯧ ꯒꯦꯍꯨ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯌꯥꯎꯋꯤ ꯀꯦꯁ ꯀ꯭ꯔꯣꯞ ꯌꯥꯎꯔꯤ ꯊꯥꯎ ꯊꯨꯝ ꯊꯣꯛꯄ ꯃꯔꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯗꯗꯤ ꯁꯦꯂꯦꯛꯇꯤቭ ꯀ꯭ꯔꯣꯞ ꯈꯔ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯤꯝꯁꯤꯗꯗꯤ ꯃꯔꯨ ꯃꯔꯥꯡ ꯃꯍꯩ ꯃꯔꯣꯡ ꯑꯌꯥꯝꯕ ꯂꯣꯏ ꯀꯣꯚꯔ ꯑꯞ ꯇꯧꯁꯜꯂꯕꯅꯦ ꯁꯤꯒꯤꯁꯤꯡꯁꯦ ꯈꯔ ꯄꯥꯛꯁꯟꯅ ꯊꯥꯕꯗꯣ ꯃꯥꯏ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯔꯒ ꯃꯗꯨꯗ ꯕꯦꯡꯀ ꯇꯥꯏꯞ ꯇꯧꯔꯒ ꯃꯈꯣꯏ ꯂꯣꯟ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯂꯣꯟꯁꯦ ꯅꯝꯗꯅ ꯐꯪꯍꯜꯂꯨ ꯍꯥꯏꯕꯅꯤ ꯒꯣꯔꯃꯦꯟꯅ ꯃꯁꯤ इनिशिएट तौरगा डिपार्टमेंट खुसमनरगा अखोई पार्टिकुलर बैंक खर खंगलकांदा मखोई लोन जे पीधौ हैबनी लोन जे फार्मर द अवाब मागी क्रॉप त फजना मही मरोंग यामना थोंग पोथोक मत पैसा नुसागे अवाब लेदन लोन जे फंगलकांदा लोन दु दगी याम पिक प्रीमियम मख लोन गी अमाउंट सब्ट्रैक्ट तौरगा इंश्योरेंस कंपल्सन होहलो करी वाखलों दे कोई नेशनल क्लामिटी करीगम फत क्रॉप फेलर की मतंग थोलप कांदा हुजी हाय फार्मर दन रिक्स अमत लौररोय ngasai bank na ju kachu thoina mangbum thokte atopa insurance company ama tied up tawrijina sugumba tholpa kanda loina cover up tawjagardamni na masi mangdana bagida mukta ai koi sugumba scheme masi yam pusalakbane yam nadi phajaba scheme ne adu huji hairi scheme je स्कीम जी की मरुई मनुंग ले यावर करी नो हाइबसे मणिपुर की फार्मर याम हुजी फोट खंगनदी मसी अवेयरनेस तसेंबदी यान वाल अखोई मणिपुर स्टेट की ओइना जो हुजी हाइबदी इम्प्लीमेंटेशन तौनना बगी दंता इंश्योरेंस कंपनी अमबी खनगरबनी मणिपुर की ओइना
ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤ ꯂꯩꯕ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁꯇ ꯔꯤꯛꯁ ꯃꯣꯏꯅ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯇꯥꯏꯞ ꯇꯧꯔ ꯈꯟꯈ꯭ꯔꯕ ꯀꯝꯄꯅꯤꯅꯦꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤꯕꯨꯗꯤ ꯇꯁꯦꯡꯅꯕꯨꯗꯤ ꯅꯣꯇꯤꯐꯥꯏ ꯇꯧꯏ ꯅꯣꯇꯤꯐꯥꯏ ꯇꯧꯈꯔꯦ ꯃꯈꯣꯏ ꯀꯝꯄꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯅꯤꯡꯕ ꯀꯥꯡꯕꯨꯅ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯀ꯭ꯔꯣꯞ ꯔꯥꯏꯁ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯅ ꯐꯧꯒꯤ ꯑꯣꯏꯅ ꯇꯧꯈꯔꯦ ꯐꯧꯗꯁꯨ ꯃꯣꯏ ꯑꯀꯛꯅꯕ ꯈꯔ ꯈꯪꯀꯠꯂꯤ ꯐꯧ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏ ꯌꯤꯜꯗꯤꯡ ꯚꯦꯔꯥꯏꯇꯤꯅ ꯆꯥꯊꯣꯛꯂꯤꯕ ꯐꯧꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯐꯥꯔꯃꯔꯅ ꯊꯥꯔꯗꯤ ꯏꯟꯁꯨꯔꯦꯟꯁ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯅꯣꯇꯤꯐꯥꯏ ꯇꯧꯈꯔꯦ ꯅꯣꯇꯤꯐꯥꯏ ꯇꯧꯈꯤꯕꯁꯦ ꯃꯈꯣꯏ ꯍꯧꯖꯤꯛꯀꯤꯁꯤ ꯃꯈꯣꯏꯗ ꯁꯕꯃꯤꯠ ꯇꯧꯕꯒꯤ ꯗꯦꯗꯂꯥꯏꯟꯕꯨ ꯃꯣꯏ ꯄꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏꯒꯤ ꯊꯥ ꯑꯔꯣꯏꯕꯐꯥꯎ ꯃꯅꯨꯡꯗ ꯃꯣꯏꯗ ꯌꯧꯍꯜꯂꯛꯎ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯏꯟꯁꯨꯔꯦꯟꯁꯀꯤ ꯑꯣꯏꯅ ꯃꯣꯏ ꯇꯧꯕꯗꯤ ꯕꯦꯡꯛꯅ ꯃꯣꯏꯗ ꯄꯤꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 30 ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯦꯛꯁꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯒꯤ ꯒ꯭ꯔꯨꯞꯅ ꯃꯣꯏꯅ ꯌꯥꯎꯔꯒꯅ ꯖꯨꯂꯥꯏꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 22ꯐꯥꯎ ꯁꯥꯡꯇꯣꯛꯑꯒ ꯑꯗꯨꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯧꯒꯤ ꯑꯣꯏꯅ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯅ ꯄꯤꯈꯔꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯤꯈꯤꯕꯁꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯤꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯌꯣꯖꯅꯥꯁꯤꯗ ꯌꯥꯎꯔꯤꯕꯗꯤ ꯃꯈꯣꯏꯅ ꯐꯧꯁꯦ ꯍꯥꯏ ꯌꯤꯜꯗꯤꯡ ꯚꯦꯔꯥꯏꯇꯤꯁꯦ ꯄꯔꯤ ꯑꯃ ꯊꯥꯕ ꯃꯇꯝꯗ 69,000ꯐꯥꯎꯁꯦ ꯃꯈꯣꯏꯅ ꯀꯝꯄꯦꯟꯁꯦꯠ ꯇꯧꯒꯅꯦꯕ Okay. ꯀꯔꯤꯒꯨꯝꯕ ꯐꯧꯁꯦ ꯃꯥ ꯂꯣꯛꯇꯔꯦ ꯅꯣꯡ ꯇꯥꯔꯦ ꯐ꯭ꯂꯠ ꯇꯧꯔꯦ ꯃꯥꯡꯈꯔꯦ ꯍꯧꯖꯤꯛꯀꯤ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯁꯤꯅ ꯐꯨꯜꯂꯤ ꯃꯥꯡꯕ ꯀꯥꯟꯗ 69,000ꯐꯥꯎꯇ ꯍꯧꯖꯤꯛ ꯐꯥꯔꯃꯔꯁꯤꯗ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯁꯤꯒꯤ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯅ 2% ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯏꯟꯁꯨꯔ ꯇꯧꯈ꯭ꯔꯤꯕ ꯑꯦꯃꯥꯎꯟꯠꯁꯤ 2% ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 1,360,000ꯒꯨꯝꯕ ꯄꯤꯌꯨ ꯍꯥꯏꯕ ꯀꯝꯄꯅꯤꯁꯤꯗ ꯑꯗꯨꯒ ꯃꯥꯡꯉꯛꯄ ꯃꯇꯝꯗ ꯏꯆꯥꯎ ꯊꯣꯛꯑꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯁꯤꯅ ꯐꯥꯔꯃꯔꯁꯤꯗ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥꯁꯤ ꯄꯤꯔꯛꯀꯗꯧꯔꯤꯕ ꯐꯨꯜꯂꯤꯁꯦ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯃꯣꯏꯅ ꯏꯟꯁꯨꯔ ꯇꯧꯔꯦꯅ ꯐꯨꯜꯂꯤ ꯂꯣꯏ ꯄꯤꯔꯗ꯭ꯔꯥ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ ꯂꯣꯁꯀꯤ ꯑꯦꯃꯥꯎꯟꯠꯗꯣ ꯁ꯭ꯇꯗꯤ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯅ ꯁꯦ ꯇꯪꯈꯥꯏ ꯑꯃ ꯃꯥꯡꯉꯒ ꯇꯪꯈꯥꯏ ꯑꯃ ꯍꯟꯖꯤꯟ ꯇꯥꯔꯦ 1/4 ꯃꯥꯡꯉꯒ 1/4 ꯍꯟꯖꯤꯟ ꯇꯥꯔꯦ ꯐꯨꯜꯂꯤ ꯃꯥꯡꯉꯒꯅ ꯍꯧꯖꯤꯛ 69,000 ꯐꯨꯜꯂꯤ ꯐꯪꯒꯗꯕꯅꯦꯕ ꯁꯤꯒꯤ ꯑꯣꯏꯕ ꯇꯁꯦꯡꯕꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯁꯨ ꯀꯩꯅꯣꯒꯗꯤ ꯁꯦꯝꯈ꯭ꯔꯕꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯐꯥꯎ ꯂꯣꯏ ꯁꯦꯝꯈ꯭ꯔꯕꯅꯤ ꯑꯗꯣ ꯁꯦꯝꯃꯤꯕ ꯄꯣꯠꯁꯛꯁꯦ ꯐꯥꯔꯃꯔꯗ ꯀꯌꯥꯝ ꯀꯗꯥꯏ ꯐꯥꯎꯕ ꯑꯦꯋꯥꯔ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯗꯨꯒꯤ ꯀꯣꯏꯁꯟ ꯈꯛꯇꯅꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯑꯩ ꯃꯊꯪ ꯅꯥꯎꯗꯧ ꯂꯥꯛꯆꯒꯦ ꯇꯥꯏꯞꯁꯣꯡ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯛꯏꯁꯤ ꯑꯣꯖꯥ ꯅꯞꯆꯟꯁꯨ ꯊꯝꯕꯤꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯔꯥꯟꯁꯨ ꯊꯝꯕꯤꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯂꯧꯃꯤꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯂꯧꯃꯤꯁꯤꯡꯁꯤ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁꯀꯤ ꯀꯔꯤꯒꯤ ꯃꯇꯥꯡꯁꯤꯡꯁꯤ ꯌꯥꯎꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯦꯋꯥꯔꯅꯦꯁ ꯌꯧꯗꯕ ꯑꯗꯨꯒ ꯑꯣꯖꯥ ꯅꯞꯆꯟꯗ꯭ꯔꯅ ꯊꯝꯕꯤꯔꯛꯄꯗ ꯋꯥꯍꯩ ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯒꯥꯔꯤ ꯊꯧꯕ ꯀꯥꯡꯕꯨꯁꯨ ꯒꯥꯔꯤ ꯑꯍꯟꯕ ꯊꯧꯕ ꯀꯥꯡꯕꯨꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯥꯎꯔꯒꯁꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯤꯕ ꯈꯣꯠꯄꯒꯤ ꯆꯥꯡꯁꯦ ꯃꯇꯝ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯊꯤꯗꯕꯗꯒꯤ ꯑꯗꯨꯝ ꯉꯁꯥꯏ ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯖꯕꯒꯤ ꯐꯤꯕꯝ ꯁꯨꯝ ꯂꯩꯕ ꯑꯗꯨꯒ ꯃꯦꯟꯂꯤ ꯇꯥꯏꯞꯁ ꯑꯣꯏꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯦꯋꯥꯔꯅꯦꯁ ꯐꯪꯗꯕꯗꯨꯅꯔ ꯂꯧꯃꯤꯁꯤꯡꯅ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯗꯕꯁꯦ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯌꯥꯎꯖꯔꯝꯃꯗꯤ ꯐꯗꯧꯅꯤꯗ ꯍꯥꯏꯗꯣꯔꯤꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯈꯨꯗꯣꯡꯊꯤꯕꯗꯨ ꯊꯦꯡꯅꯗꯕꯗꯨꯅꯔ ꯅꯠꯇ꯭ꯔꯒꯅ ꯑꯦꯋꯥꯔꯅꯦꯁ ꯋꯥꯠꯄꯗꯨꯅꯔ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯤꯃꯤꯌꯝ ꯊꯤꯕꯒꯤ ꯑꯗꯨꯋꯥꯏꯒꯤ ꯗꯤꯐꯤꯀꯜꯇꯤꯁꯗꯨꯔ ꯁꯤꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯑꯣꯅꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯃꯤꯁꯤꯗ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯔꯦ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤ ꯀꯥꯟꯅ ꯄꯤꯒꯗꯒꯦ ꯁꯤ ꯑꯣꯅꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ 24 ꯑꯋꯥꯔ ꯃꯦꯊꯣꯗꯅꯦꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯦꯕ ꯑꯗꯨꯕꯨ ꯑꯣꯅꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯐ꯭ꯂꯦꯒꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯌꯧꯔꯀꯥꯟꯗ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯕ ꯐꯖꯈ꯭ꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯁꯤ ꯃꯅꯤꯄꯨꯔ ꯌꯧꯔꯀꯥꯟꯗ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯕ ꯀꯔꯤꯒꯤꯅꯣ ꯃꯁꯦ ꯗꯤꯄꯥꯔꯠꯃꯦꯟ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯂꯧꯃꯤꯁꯤꯡꯁꯤꯗ ꯃꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁꯇꯣ ꯀꯥꯟꯅꯕꯗꯣ ꯀꯩꯅꯣ ꯏꯁꯦ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕꯤꯗꯦꯕ ꯂꯧꯃꯤꯅ ꯀꯔꯤ ꯈꯪꯗꯣꯏꯅꯣ ꯂꯧꯃꯤ ꯈꯔꯗꯅꯤ ꯈꯪꯉꯝꯕ ꯌꯥꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯂꯧꯃꯤ ꯈꯔ ꯂꯧꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯒ꯭ꯌꯥꯟ ꯄꯤꯒꯗꯒꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯧꯃꯤꯁꯤꯡꯁꯤꯗꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯤꯒꯗꯒꯦ ꯂꯧꯃꯤꯁꯤꯡꯁꯤꯒꯤ ꯀꯣꯛꯇ ꯄꯤꯒꯗꯧꯔꯤꯕ ꯒ꯭ꯌꯥꯟꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯁꯦ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯁꯤꯡꯁꯤꯅ ꯄꯤꯕꯤꯒꯗꯕꯅꯦꯕ ꯃꯗꯨ ꯄꯤꯗ꯭ꯔꯗꯤ ꯀꯔꯥꯏ ꯀꯥꯟꯅꯕꯗꯣ ꯈꯪꯗꯣꯏꯅꯣ ꯂꯥꯛ ꯑꯃ ꯑꯣꯏꯁꯅꯨ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁ ꯑꯣꯏꯁꯅꯨ ꯑꯐ ꯑꯐꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤꯕꯨ ꯑꯣꯏꯁꯅꯣꯕ ꯃꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁꯇꯣ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯐꯪꯍꯟꯒꯗꯒꯦ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨ ꯊꯥꯗꯒꯗꯕꯅꯦꯕ ꯃꯗꯨ ꯊꯥꯗꯕꯤꯗꯅ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟ ꯀꯩꯗꯧ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯐꯪꯗꯗꯅ ꯂꯧꯕꯨꯛꯇ ꯂꯩꯀ꯭ꯔꯛ ꯆꯠꯂꯀꯥꯟꯗ ꯏꯁꯤꯡ ꯄꯤꯕ ꯄꯝ ꯄꯤꯕꯗꯨꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣꯕ ꯍꯥꯔ ꯐꯪꯗ꯭ꯔꯀꯥꯟꯗ ꯂꯧꯕꯨꯛꯇ ꯊꯥꯡꯒꯣꯜ ꯄꯥꯏꯔꯒ ꯂꯣꯛꯄꯥꯛ ꯄꯥꯏꯔꯒ ꯂꯩꯖꯒꯗꯕ ꯂꯧꯃꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀꯣꯟꯊꯣꯡꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯗꯣꯏꯅꯣ ꯏꯀꯥꯏꯗ꯭ꯔꯣ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯏꯀꯥꯏꯗ꯭ꯔꯕ
डिपार्टमेंट अमा लेबगी दम करिगिनो चई खुदिंगी हार फंगदबगी वाथोकसे अदुमक लेयबा अदुमक ले नोमता लौमी सिंगसिगी पुंगिंग हराउते यामना हार जे कोई मरांग काइन खंगे से ngasi कोई छरना ताबीग्रबने तारमोयबा करिगिनो मसे मतम जाना थबक पांगथोक्तबा मतम जाना लेतबा प्रॉफिट ऑफ गेम ना मांग थाबदगिनेबा प्रॉफिट ऑफ गेम से करिनो प्रॉफिट ऑफ गेम लेर मसी तौदब तारगदी लौमीदा कोइना अचोब मियंगदा इकाई निगाइने लबुक थांगोल पाइरगा लबुक योपाक पाइरगा लेजगदब लौमीना एग्रीकल्चर कोंधोंदा प्रोटेस्ट तौये इकाइद्रने हौजिकता कनो अखोगी लबुक लेकर चलकांदा इसे पम पीरे सिंग पीरे का इकाइद्रो हार पीरे इकाइद्रने हार फंगद्रकांदा सोमना सीजन खुदिंगी हार की प्रॉब्लम लौमी सिंगसी डिपार्टमेंट की थोंगसी थिलेदबा योरदबा प्रोटेस्ट थोगदबसी उदे उजे पोगा उदे अरे अंगम मयाम से शासन पारी अंगम मयाम से सुम मयाम से लाकनीबा मागी एलकासिदा लाकनीबा संगलेजी तब मयाम न कमाई तोया मधु हार्डो खित फंगनो होनबद को अहिंग जारितना होनजेबा है हुजिकपुदी मरोइना अखोगी फौदा अखोगी इकंग थोकपा इसाउ थोकपा अदुगा तिन ताबना मरम मुरकांदा फौ सातब से क्रॉप इंश्योरेंस यावबगैदि खरा मखै साफरनी हाइबे वाफम दुर लाकपनी तौबदबु लौमी सिंग थेंगबा मोइगी खुदोंग सादबसे सै खुदिंगी हारदगी होरगा मदै होरगा दम मायोंगरगा लाकपै वाफम दुनी ताइबुसुं थबिरि सम नारे कांदा आइना ओजा दरादा लाक्सरबदा मरोइना हुजिकसे आइना हंजनिंग से ओजा दरा इंश्योरेंस की करी वाफम से अवेयरनेस से लौमी योगदबई वाफम लेरे सम नारे कांदा अवेयरनेस योहनबे से मसी कनागी रेस्पॉन्सिबल ओइदोइनो अदुगा लौमी सिंगना ngसाइगी खंगदबा नथगना थीबा ngमदबा सुरम याय खंबदा मैनी फैक्टर लेरम याय इंश्योरेंस यावदबे से द होल मसीगी रेस्पॉन्सिबल से डिपार्टमेंट दा इंजन बसे सुंगदरा अदुगा मसी लौमी सिंगना सु खरा ज्ञान ताबि मथौ तागदरा लौमी बो अवेयरनेस पीबा एसडी डिपार्टमेंट की मथौ ओइब्रा से सिदा लाक्चनिंग से मसी डिपार्टमेंट जो पार्ट अमनी लौमी जो पार्ट अमनी अदो मेजर पार्टी गवर्नमेंट पॉलिसी ने होजिक फौदा गवर्नमेंट की पॉलिसी दा फार्मर की आइडेंटिटी कार्ड इशू तौद्री फार्मर की स्मार्ट कार्ड पीद्री फार्मर से कनानो मसे खंगद्री फार्मर मसे खंगद्रीबा स्टेटसिना फार्मर की राइट से कनानो पीदुइनो होजिक हारिबा फसल बीमा योजना फार्मर की राइट अदो हारिबा सिस्टम से मसी थमद्रबोरदी करंब एजेंसीना कमाई इंप्लीमेंट तौदुइनो अखोइना हाइजरी किसान संघना एग्रीकल्चर पॉलिसी सेंबिरो लैंड यूज पॉलिसी सेंबिरो वाटर पॉलिसी सेंबिरो क्रेडिट पॉलिसी सेंबिरो क्रेडिट पॉलिसी से बैंक तो यावरबनी फसल बीमा योजना यावरबनी मतना हुजिकसी फार्मिंग सेक्टर से मसी मेकनाइजेशन में दरकार होइले फार्मिंग सेक्टर से मेकनाइजेशन में दरकार होइरी मोई तंबीबम खंगे मोई राइट पीबम संगी अदो मोई पैसा तंबीबम संगी हुजिक फाउदा बिफोर इंडिपेंडेंस तक लेरमनिबा फौदम बीरु सनरियबा लोजिंग लोया बेत गंबी हुजिक फौदम बीदे लोमीने पैसा पुरमद्रबा आई मिंग हुंजबा यारे फौदम बी है लुपा लिसिंग म लौदा फौमोन मरी तमदुइने लौ लुपा लिसिंग म लौदा फौमोन मरी तमगदबा लौमीदुना मदी पैसादन लौ उरगा फसल बीमा योजना की इंश्योरेंस मु थी होइसे कनानो बा यानिंग दो जंग यंबियोबा अदु गसाइ ओजानो जन हाइबिबो दुमाइना बैंक ना मदुगी कनो दो खोगी फौदम बीदो किसान क्रेडिट काजे फौदम बीनेबा माइ क्रॉप तुगी लोगदोनी क्रॉप तु लोरकांदा सिंगदोनेबा मदुगी पोतु पीबीरगा मदै खरा कपथबीरगा इंश्योरेंस याहनलगदी होल फार्मर लो यावनेबा मदु मैंडेटरी होहलगदी गाड़ी मचा लेबदे इंश्योरेंस याव मैंडेटरी होइबा मतमजे कना पीदबा यावगे अदुना ngसाइगी सिस्टम दो मेकनाइजेशन दो दरकार होइरेबा मेकनाइजेशन जी कना तो मेकानिज्म मथौ ताने अदु गवर्नमेंट ताने अदुना गवर्नमेंट जी यामना मरु ओइग्रे गवर्नमेंट जिना हुजि फौदा आइना ngसा हंजन हंजन हाइजरसिनी डीसी ऑफिस दा मेंटेन तोरिबा रेवेन्यू डिपार्टमेंट मेंटेन तोरिसे ओनली जमाबंदीगा दांची थागदनेबा अदुना तेनान खतिया से मेंटेन तोद्रियबा तेनान मसक खंगद्रियबा तेनान खतिया से रिकॉर्ड लेट्रियबा बुजी अदुना मरमुरगा हार वरसु अम पीरसु सब्सिडी ओइबा कनो पीरगसु कनान लौरिनो खंगदियबा लौमीने सप मतबदि अमते लेरमदे हारसु लेरमदे ब्लैक मार्केट लौमीनो फंगेदि 900 1000 पर बैग अदु मधु कंपलसरी तादना मादि लौदि लोइदमिना अदु लेइरियबा मधुगी खुदोंग थीबा मधुगी क्वा यामना थिंगा कान क्वा चानिंग मीना लुपा 50 ओरजु 50 ओरजु हुटलगा क्वा लेर चाबदो अदुबाइना फार्मर सिंगना हार सिंग नमन लेइरकनी जि खंगना मधुदो मैनिपुलेशन तोरियबा अदुदा नतना हंदकी इकंग थोपसिदसु कदुबगी इंजिन मयामदु कदुबु लेइरिनो अदुगा
ꯍꯧꯖꯤꯛꯇ ꯀꯩꯗꯧꯕꯒꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯃꯌꯥꯝꯗꯨ ꯀꯩꯗꯧ ꯇꯧꯔꯤꯅꯣ ꯀ꯭ꯂꯥꯃꯤꯇꯤꯁ ꯊꯣꯛꯄ ꯃꯇꯝꯗ ꯁꯝꯕꯣꯗꯤ ꯈꯔꯒꯤꯗꯤ ꯃꯗꯨ ꯐꯤꯀꯥꯎ ꯆꯣꯟ ꯂꯩꯌꯦꯕ ꯑꯦꯅꯤ ꯀ꯭ꯂꯥꯃꯤꯇꯤꯁ ꯊꯣꯛꯄ ꯃꯇꯝꯗ ꯁꯝꯕꯣꯗꯤ ꯈꯔꯒꯤꯗꯤ ꯃꯗꯨ ꯐꯤꯀꯥꯎ ꯆꯣꯜꯂꯦꯕ ꯃꯗꯨꯒꯤ ꯃꯦꯀꯥꯅꯥꯏꯖꯦꯁꯟ ꯇꯧꯕꯤꯔꯣ ꯂꯧꯃꯤꯒꯤ ꯏꯟꯇꯔꯦꯁꯇ ꯇꯧꯕꯤꯔꯣ ꯂꯧꯃꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯗꯣ ꯐꯖꯅ ꯁꯦꯝꯕꯤꯔꯣ ꯂꯧꯃꯤ ꯍꯥꯏꯁꯤ ꯅꯠꯇꯅ ꯁꯣꯔꯁ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯔꯥꯏꯁ ꯕꯥꯎꯜꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯤ ꯇꯦꯡꯀꯣꯠꯅꯤ ꯍꯥꯏꯔꯤꯅꯦꯕ ꯑꯩꯈꯣꯏ ꯂꯝ ꯚꯦꯂꯤꯁꯤ ꯃꯁꯤ ꯋꯥꯇꯔ ꯃꯦꯅꯦꯖꯃꯦꯟ ꯂꯩꯇ꯭ꯔꯕ ꯑꯗꯒꯤꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯄꯣꯂꯤꯁꯤ ꯂꯩꯇ꯭ꯔꯕ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇ꯭ꯔꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯗ꯭ꯔꯕ ꯃꯁꯤꯗꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯇꯣ ꯃꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯁꯥ ꯌꯦꯟꯒꯤ ꯀꯔꯤꯒꯤ ꯍꯧꯖꯤꯛꯁꯨ ꯂꯥꯏꯐ ꯁ꯭ꯇꯣꯛꯀꯤ ꯑꯣꯖꯥ ꯅꯝꯆꯟꯗ꯭ꯔꯅ ꯍꯥꯏꯔꯤ ꯍꯥꯏ ꯌꯦꯟꯅꯤꯡ ꯚꯦꯔꯥꯏꯇꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯚꯦꯔꯥꯏꯇꯤꯗꯤ ꯀꯩꯗꯧꯕꯩ ꯏꯟꯁꯨꯔꯦꯟꯁ ꯀꯣꯚꯔꯦꯖ ꯇꯧꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯁꯥ ꯉꯥꯗꯁꯨ ꯏꯟꯗꯤꯖꯤꯅꯁ ꯃꯌꯥꯝꯁꯤ ꯃꯁꯤ ꯏꯟꯁꯨꯔꯦꯟꯁ ꯀꯣꯚꯔꯦꯖ ꯇꯧꯔꯣꯏ ꯍꯥꯏꯔꯒꯗꯤ ꯂꯧꯃꯤ ꯍꯥꯠꯄ ꯅꯠꯇ꯭ꯔꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯁꯤ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯐꯖꯅ ꯈꯪꯅ ꯄꯣꯂꯤꯁꯤ ꯇꯧꯔꯒ ꯐꯥꯔꯃꯔꯁꯤꯡ ꯄꯝꯃꯒ ꯊꯥꯡꯒꯠꯄꯤꯕ ꯑꯃ ꯆꯪꯉꯦꯕ ꯃꯣꯏꯅ ꯄꯣꯠ ꯄꯨꯊꯣꯛꯄꯁꯦ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯂꯧꯃꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤ ꯑꯗꯨꯒ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯗꯨꯒꯤ ꯃꯔꯝ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯦꯆꯔꯅ ꯄꯤꯔꯛꯄ ꯁꯥꯐꯨꯁꯤꯡ ꯊꯦꯡꯅꯕꯗ ꯃꯥꯡꯕꯁꯤꯡꯁꯤ ꯃꯥꯡꯈꯤꯕꯁꯤꯡꯁꯤ ꯍꯟꯖꯟꯅꯕ ꯃꯔꯝꯗꯤ ꯂꯧꯃꯤꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯀꯥꯟꯗ ꯂꯧꯗꯨ ꯄꯥꯜꯍꯟꯗꯣꯔꯤꯅꯤ ꯑꯗꯨꯒ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯁꯤꯡꯗꯣ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁꯇ ꯌꯥꯎꯔꯗꯤ ꯃꯗꯨꯒꯤ ꯌꯥꯎꯕꯁꯤꯡꯗꯣ ꯁꯔꯀꯥꯔꯅ ꯃꯗꯨꯒꯤ ꯏꯟꯁꯨꯔꯦꯟꯁꯀꯤ ꯊ꯭ꯔꯨꯗꯨꯗ ꯍꯟꯖꯤꯜꯍꯟꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯑꯣꯖꯥ ꯗꯥꯔꯥꯟ ꯊꯝꯕꯤꯕꯗ ꯂꯧꯃꯤꯒꯤ ꯉꯁꯥꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯟꯕꯒꯤ ꯍꯥꯏꯕꯗꯨ ꯐꯧꯗꯝꯕꯤꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯂꯧꯗꯨ ꯂꯧ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯂꯧꯃꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯤꯃꯤꯌꯥ ꯊꯤꯕ ꯍꯥꯏꯁꯦ ꯑꯣꯏꯊꯣꯛꯑꯣꯏꯗꯣꯏꯕꯅꯤ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯅꯤ ꯉꯁꯥꯏꯒꯤ ꯂꯣꯟ ꯅꯨꯡ ꯂꯧꯔꯀꯥꯟꯗ ꯂꯣꯟꯗꯨꯅ ꯑꯦꯖꯤꯇꯦꯖ ꯑꯗꯨꯝ ꯄꯤꯖꯈꯤꯕ ꯃꯁꯥ ꯃꯊꯟꯇ ꯃꯥꯁꯨ ꯁꯥꯐ ꯍꯧꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗꯒꯤ ꯄꯨꯗꯧ ꯈꯣꯠꯇꯧꯗꯨꯁꯨ ꯄꯨꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯂꯝꯕꯤ ꯑꯃ ꯎꯍꯟꯕꯗꯣ ꯃꯗꯨ ꯂꯝꯕꯤꯗꯨꯗꯤ ꯎꯠꯄꯤꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯊꯧ ꯇꯥꯒꯅꯤ ꯂꯩꯔꯦ ꯅꯠꯇꯦ ꯂꯩꯕꯗꯨꯅ ꯑꯃꯅꯤ ꯂꯩꯕꯗꯨ ꯍꯣꯏ ꯍꯣꯏ ꯂꯩꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯧꯍꯟꯕꯗꯨꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯑꯗꯨꯅꯤ ꯐꯥꯔꯃꯔ ꯂꯦꯚꯦꯜ ꯌꯧꯍꯟꯕꯗꯣ ꯍꯧꯖꯤꯛꯁꯤ ꯐꯥꯔꯃꯔꯅ ꯄꯩꯁꯥ ꯄꯨꯕ ꯃꯇꯝꯗ ꯂꯨꯄꯥ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯂꯨꯄꯥ 100ꯗ ꯆꯍꯤꯗ ꯂꯨꯄꯥ 4ꯅꯦ India government thami matam jan singa gadi lupa mari gi interest da pu pe sadu na man premium thiu ai ji yaro de kari no so da lupa lising ma puru da phu mon mari tam de ni so da lupa lising ama puru matam da lupa kya no mari tra nipu adu ka 40 lupa sahi gi oina yam nem khaba 4% yam nem khaba adu gi po si pi ra ka da bu lomi du na ka madu ki thonga ne ro na ba madu gi lambi du utpi na ba do madu taseng har ka da system ma lehen bi da di so so yoro kani adu awa ba sing do solve to na he yes please kana gadru pot myam chi awareness sama dakar we ba labuk da leidiba lomi sing du da pi ga dor bi awareness to pi bi dra ga di kamai khang doi no baro sakta gi apha phaja phaja ba program ya ma implement tong na ba lai myam che maji lomi de ma leidi le re adu lomi sing du di khangja da bani koi thi ba gi pungpham du su moi de le roi dor ni lomi sing du khangan dana akhang ba sing ju na khudong cha ba du mang lo le ra hai ba gi aso wo sing na ba ma ki ba ba ti ta se lo ro ba ni asai gi ai hai dei cha wo di to da lo ro ba ni government policy ma kha pale adu government policy du ra mu private sector sing de le bi ba akhang hai sing na su lomi sing da kam se kana ba se kramai to bi ga da ge sini crop insurance yaw bu na sini aduga na koi na ma du gi sing phang da gi awa ba sini sini ga bi se ma sing ma maya ma chi theng na khudong cha ba sing do khudong cha ba mem phang ga da ma teng sing du se da table ta khak len bi ra no lomi gi manak nak na yahon bi ro aduga lomi sing yang tang thang ga se manipur se so bo industry so bo factory le bi so na ta ba ni na agriculture se khoi gi amat ta ngai ba khoi gi lambi du ni sam na ra kan da phau thok sen thok cha thok le du ri se aduna swai se yar ga di chin da khak na ta ba amtang pam khat se amtang yo khat se lomi sing se hai ba du ni ai o ja na thun da lak sab se break ki matung da lak sab ta yo ja break ki matung da impact news ye agenda manipur yeng bi ri ba pun ma ke pam da tu na pu tu na lak sa impact news mi yeng ta du na le bio break ki matung da yeng bi ri ba pun ma ko am kan taram nok sari o ja na sundrai lak sa ding se mar hoina hujik si lomi sing loan tangai phadana loan phangan ba aduga insurance sing kari sing crop insurance sing yahon ba se mathau ni loan pi bai do loan do percentage ane mada pi bi ga di atop ta ki sen puru ba lo ru gi mathau ta pote swai su awa ba khadi phana am nan da dorin mi aduga at the same time natural calamity lak kan da crop insurance already adoi du ma so muk safa ga dorin awa ba si polum phana am nan da ga dorin ai jari ba siman ti oiraga ina laksani gi bhanda ki round se maroina natural calamity le re crop insurance oba lomi ma le re lomi du compensate tau khrani adubo manipur do hojik le si thengri ba khoi ngarang han taw da oja darai nei ki bse ikang ichao thengna ki ba adagi tin makhala ni mukta salak ba phokthok sungchoi shodana handarani hai be opam du ni amorom da harade
crop insurance yauba loan phangba mokhoi financial burden mayam puram base madu handan bai matang duma loina bakna yanen khali yaugum chutuen khali yauna bu simbi mathok tanin khali adu lai wafam de mang gi basing hai bate mang bai se ising isau no mang bor su tin na bu mang bor su mang di mang doram ni sarkar na paisa phuna insurance company na paisa phuna pi resu koi gi lok thok koi phok thok cha thok tum di andak chahi gi ona theng koi mang doram ni hai jari ba masi gi shortfall se kamain theng na gadage shani sam dar ga shortfall am de ko mai on doram ni longmi gi sen changki ba aduga ma insurance jau jo bani na insurance na mai paisa singan mi bai duna longmi gi sa phare adu mudi yare aduga as a whole state su gi shortfall am de le doram ni hai jari ba shortfall se koi kemain to duna masi gi mayok na gadage masi gi remedy kari le gadage si yam chume uji haire wafam je uji ki mamang da nainagi ba akhoi gi crop insurance na jo farmer gi oi ba su mamang pada makoi da khudong chaba khara di mang da na khara di pirani hai adubu farmer su mai insurance pi dana paisa nung cha gi oina thoina mang ba thohogdra bokta aiku state si gi oina yeng ba kan da hantak phangada ba cha thok si do low pari amada che pho chama sama thoe hero something si tangkhaya mango na da tute mango sungba farmer mango masingina aduki mate yamjalla kan de state si gi oina sahi mada puthok to le phothok ti gi chang le koi almost mangak pata ba masi mangak pa je aikhoi insurance na kari na cover up tarjo state sigi economy da yam sauba mangba moir kani hariba khoi agriculture da mainly depend tawba revenue je atopa de kya laita ba khoi manipur gumba state si da de maruoina agriculture failure oida mangak pa je state tu gi sahi di go be economy da yam sauba down fail ma lakadobani na masi khoi mangjau na kamaina thengna hugadaki haibagi planning ji yam dakar oi brai na khalle oi chumi hujiki matam dadi masigi yam important planning hen maru oi rakpagi maram de agriculture sector jida akoi climate change ebo wakhalon man lakpa jida nong ching tuba adagi ikang thopa adagi akoi ising chawba aduki mati akoi unpredictable oiba sahi madu sungsoi choidna masi soidna thengnaragani haibagi aduguma mawongda lakshallabasida de akhoi lomi isinau jo yam ka hena awaba ba thaina gi yam regular rain phone do leitaba awaba ba tarpasida masi suchoi choina koi matha hantaki sahi jo koi jat thengnare makhal makan ikang amuk thoe dil amuk ta salla laina amuk ta salla hujik lom dai matam je nong khram ta salap ko si jo another amang bam oidorin sugumba amang ba kaya je sungsoi choida next year mathangi sahi jo masugum amang sungsoi choida la adabani je khoidum lawradabani aduna state ki oba planning da masida hojiki matam global warming ji iroina na sugum unpredictable loiba calamity sungsoi choida la gadabani na masida kamaina thengna gadage haibaje akoi mangjongna na well prepared to plan to sembiro thamadi suma lakadi amang baji phanyam na kanbangam ni haijare sa for example atai atopa huji india gi oina jo akoi crop contingent planning ena amadi sembre sembaji da koi manipur gi oina jo maming da gi oina moi planning ji da kharadi yawe adu yawba contingency planning je siju ngasai khanagi badamaina aikoi somda kayam awaro ge kari warge sigi oibada government gi side kari action lokhallabajano habde ai ta seng adu gi idea ju leijadre adu leitabra ide chawkhallaba state punjab kumba kari gimba haryana khwariba makoi sidide haiba crop contingency planning ji matungina matam ji gi matungina hantaki di akoi weather forecast meteorology department khara judum pithoe hantak che nong khara hendori nong khara watori sumai tawba yai ji makoi yoba prediction je sum leijare prediction ji gi iroinan hantake sai je nong khara thiengabadi khara thiengdarbadi kari tawgadage have government go planning ma huji crop contingency planning ji sema leigara leiga hantak che nong khara thiengna lakpa matam phau thaba matam khara thiengdore phau thiengadi na koi thaba je sumai tawgadamni sugum makhalgi phau tharaga government farmer loi awaro halan sugum makhalgi phau thaba hantak che hi oinadi hena kanarani noi thaba matam khara kungjalu he har sumai hapu hakan aduda karigumba season ni khara hena thiengadaga hanta phaugi mohutana noi sugum crop ma thaje sumai taw adu sina sim
ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯀꯟꯇꯤꯟꯖꯦꯟꯁꯤ ꯄ꯭ꯂꯥꯅꯤꯡꯁꯤꯗ ꯁꯤꯒꯨꯝꯕ ꯍꯤꯟꯁ ꯐꯥꯔꯃꯔꯁꯤꯡꯅ ꯀ꯭ꯔꯣꯞꯁꯦ ꯃꯥꯡꯉꯣꯏꯗꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯝꯄꯦꯟꯁꯦꯠ ꯇꯧꯕ ꯌꯥꯗꯦ ꯃꯥꯡꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯅꯕꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯁ꯭ꯀꯤꯝ ꯄꯣꯂꯤꯁꯤꯁꯦ ꯃꯈꯣꯏꯗ ꯄ꯭ꯂꯥꯅꯤꯡꯁꯤꯗ ꯌꯥꯎꯖꯔꯦꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯤꯡꯁꯦ ꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇ ꯌꯥꯝ ꯆꯥꯎꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯆꯪꯉꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯤꯡ ꯀꯟꯇꯤꯟꯖꯦꯟꯁꯤ ꯄ꯭ꯂꯥꯅꯤꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯁꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯀ꯭ꯔꯣꯞ ꯀꯟꯇꯤꯟꯖꯦꯟꯁꯤ ꯄ꯭ꯂꯥꯅꯤꯡꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯥꯔꯠ ꯈꯔꯗꯤ ꯌꯥꯎꯔꯦꯕ ꯌꯥꯎꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯑꯩ ꯁ꯭ꯇꯤꯜ ꯐꯤꯜ ꯗꯥꯎꯠ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯖꯔꯣꯏ ꯑꯗꯨ ꯃꯁꯤ ꯈꯪꯉꯕ꯭ꯔꯥꯕꯨ ꯑꯩ ꯆꯞ ꯆꯥꯅ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯏ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯀꯟꯇꯤꯟꯖꯦꯟꯁꯤ ꯄ꯭ꯂꯥꯅꯤꯡꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗꯤ ꯂꯥꯏꯊꯣꯛꯑꯅ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤꯁꯦ ꯀꯗꯥꯏꯐꯥꯎ ꯀꯃꯥꯏꯅ ꯇꯧꯅ ꯀꯌꯥꯝ ꯈꯪꯉꯒꯦ ꯍꯥꯏꯕ ꯑꯗꯨꯅꯗꯤ ꯁꯤꯒꯨꯝꯕ ꯃꯥꯡꯕ ꯇꯥꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯟꯒꯅꯤ ꯍꯥꯏꯕꯁꯤ क्वेश्चन मार्क में यम चावना लेरे ओके नेचुरल कलामिटी इकंग चाव थोकपा दुगा करिम कांदा तीन ताबा इसे फोक हंदर अमिना मदुगी शॉर्टफॉल अचौबम दु मैंग नदोरमनी शॉर्टफॉल इसे स्टेट टुगे एज अ होल थेंग नदोरमनी फार्मर सिंगी टुदी इन केस क्रॉप इंश्योरेंस यावरगदी मखोई खरदि हंजनगरनी अदुबदि चुमे अदुगो पुमना मंगना पुनः मांगी बसिंगदुगी अदुगी खुदोंग चादबा अदु अवाबमदि मायong नदोरमनी स्वाइदनि कंटिजेंसी प्रोग्राम ना हाइदुरिसे सम नारे कांदा हतक ngarang nahan akoina tinal leina tabagi discussion ama tawreba hujik hairibise sungsoi contingency planning jida yawrobani hanta ikang number moida sugumba pero nama chakhradi sugumba makhangi til tar kani he masi tagal posakne mangjong na haiba mangjong na masigi contingency planning jida yawjarba ai hanta sugumba isau ma thokhardi phaudi isau thoga matam sugam sugumba timing je leigardi isau je handar pakanda sugumba makhangi tinal leina lakan gani he हाइबजे मसे हानदगी पुथो लेबो फॉर्मुला अमद लेरबनीना हुजिक कंटिन्जेंसी प्लानिंग इसाउ थोबनी सुगुम खनगी तिनजलानी नखोय सुगुम थौरांग तौरो सुगुम साइ फोमो होनर ओजे कंटिन्जेंसी प्रोग्राम दो लेते बदुना माले सम नाय प्रोग्राम दि यौजरबनी तिन तारामिना फोक्थोक हंदरनी हाइबगी खक्ति हाइदि हाइगरे अदुगा फोक्थोक हंदरलब गलोन ngasai नान ओजादारा तौबुदुनी ngasai डीलर सिंग द हिदाक लेबी करिगी खनबई मतंग लाबुदुनी मदुन ताकबदी मांगजौन न खंगबगी अदुगा हाइबगी खांगन बगी के नोसिम दें खन बदो हुजी फोगदरी उद्रिबो माले तैबसो कंटिजेंसी प्रोग्राम से लेदि लेरबा यस याम का हैन गमदु ग्राउंड मदु कैम इम्प्लीमेंट तो बय दुरी स्टिल डाउटफुल वा हैबेन ओजाना चन हैबिरि से दु वाइ लाक्सनिंग इन करिम कांदा ए हंदक सै सिदि नोंग थेंग मिना फोग सिगुम्बा मखन से थासे नत्रगना फोग थाबदा चानररोय अदुगा फोग नतबम थासे दे खमदा खितंग वादो माले मरमदि मणिपुर से चाक चेंग से चारगा चाक ओइना चाबदा पामजबा चाक ओइना हिनबा कांगुनिना आइगोंदगी लोइनबा मिगोंदगी लोइन चिंगा कांदा मणिपुरी से सम नारे कांदा कंटिजेंसी प्रोग्राम से तौगेदी याबजाला नत्रगना सोफारेस कंटिजेंसी प्रोग्राम द फौ मखल हाइद्रबौदा हंदकी लेरिबे कंग हंदकी लेरिबे चाउसिना तिन मखन खरदि सोइन तारनी अदु स्वाइसे कोइ सेक्शन सी कायबा सिगुंबा थौंग से टाइपचो फन कुइना चीफ रिपोर्टर on लेबिरक पसे चीफ एडिटर on लेबिरक पसे फन कुइरे टाइपचो होइने खंग पदे टाइपचो अदुम थेंगना लामनी लवु सिंगबु सु दुम थेंगरंग मुनि सिगु मयाम के हैना मंगजौन न कइना मसी खंगन ब पाइखत पै थबकसी उबी करब जाला से आई से हाइजरी सुनी बारो सरकार की प्रोग्राम फजबसे मणिपुर योरकान स्वाई केलनी सुयोंगु योरक्तरे हाय अरे ताकोक्ते बातिन पायरगा होबा इंसान येलक पदु ममई ताबा मणिपुर ममई लेरे मिन हागी होरकपदा कांग मही हायरगा कोई चाक चानबदा मही हायरगा मही जर्र तुम चेंगिबदो अदु गुमजानी पुरखौ तुम होरन लोरे खनबा को अदु मंगाक तंगायरबो हुजिसे मणिपुरदा पुरखौ तुम होरन लोरे खनबा अदु मंगाक तंगायरे करिगिनो ने लोंमी लोन की क्रॉप इंश्योरेंस की करी वफम दु खितंग अमुक नाथैना मकांदा करिम कांदा इकंग चौक थोखरे सी ओरदी सी मायोंग नरनी तीन सिबोक तारक पुयाई कायसे कित मांगजौन सेम छावैसे अदुम यादी याबनी सेम दबनिना करी कान सेम दबनि कई कान बारो सरकार की लेरि पचगर फ्लेक्सिबल प्रोग्राम मैम जे कई में ताकतोक्तरे अवेयरनेस तम पीद्रे इसिंग चावर कान दे इसिंग आछे इसिंग चावर हे मैं इम्फान इसिंग चावर बोरा लेयु हा वा लेयु वइदुन दे अदुगुमबनि नो तौरिचे अरे लबुक तल लेकक चले पम पियु पम दुगी पैसा क्या काइथोंगने कोई उदेने हा इन तामो करोड़ काइथोंगनेबा अदगी फौजी फंगद्रे फौजी लेनबने काइथोंगनीने काइथोंगद्रो अरे हार फंगद्रे हार सोमदगी लौरे हे अदुरी गाड़ी असुम लाने ट्रांसपोर्टर सिंगी कनो सुलेरंगनी मदुदा अहोब सुलेरंगनेबा अदु ट्रांसपोर्टर के अहोब लेरि मैम से मसे सरकार सिगी मथौने
ngamuyo wer gadi advance hoina ko adu kari hoina sin gada chai khudingi hoina leira ba posting ki kari gino sum miwa ta halisibo ikai dra ba bachini nei department ji ikai dra hang ni che okay ikai dra hang ni department ne hang jari ji ikai dra na baru sarkar ki faja ba flexi program mem ad dai sa haje ki mamang da prime minister narendra modi na longmi gi da mu ta ka law thui myam che manipur ri sibu kana na law thu pi ri gi sinida lengang nam da si gi longmi sing gi da mu ta kari law thu pi ri gi kai che khana ba matam yo re ba ngasi ba mu ta gi faja ba program mu ta sarkar si de gi ta ba phang je di ba phang je di aruga karam matam na phang ka de ge ju na ina ngai jeri se masi ne ba honorable si yogok dri pai khali adugo sarkar se to gi adugi amu pasai gi crop loan ka hai che crop loan ka hai che yamna pik pa chendoi da tawraga di kari gi crop loan loading oi dino longmi sing ba ya pik pa chendoi da interest si yamna pik na piraga nominal loina adu e gi longmi sing china loina mo crop loan se pam ne ba 4% tu ojadara ko dum pi aba male adu lobugi lambi adugo lobham tu sai kamai logo de gi lambi tu khangdaba lambi tu uhan daba na mara mor kan da lobu lak toi phim du ne adugi potne khuna haijise masi kanu da group hojik ti individual mechanism ya roi dong kadu madi lomi da loan bi bai se pata yaudi aduga magi lem lai chu yai guarantor yaudi where is we they have to make one group sima kana group ki mechanism la kana GLG da so the self group da farmer club da hariba pose bank na pi ba ado bank ki part amoi na ngasai ki farmer club chu wak tur tuini ado moi ki paisa du joint liability ni haji ngasai ki farmer amna fail to budo farmer atai na mu mekalaga singnabugi madugi risk ne ba sigi modality si masi hana india government na nabad chinaraga masi chathadan leirabani hojik si yam kanna akoi isa ju farmer club ka semi ado group ki mechanism ni pusalang yam kan hona jari ado producer company pusalang yam kan hona jari madugi model du laktri baudi farmer sing je moi di kaim khangge da milabu tu suru legui ni mo koi na karai chala kari haidu aduna mokoi mami mana singan ba adu noi group punjal lune adu noi singan wakal leune noi kanu duna di yaro adu businessman singna adu money lender singna moi I chu page hujik di khange ba okay oja raina masigi ai site adu le oja ai maduga ai site laksen ning muso na han khoina tin da bai khana bam tawre tin da dun mara mor kan da handak sei si choi choi dana khoigi chak tang ba si mayong no bi film le de ne khana jagi ni na han gi se ai laksen ning ne hujik se maroina nahan si department na kaina hoigi retail hoigi gano hai thare gano sing til hidak yon bok khopu sing kaising unda dana kotna to ki pa du tin hidak cha hain bugi kana gum kharna sam expert kharna powder na chai ba hoji ti marak ta chang ga mahi hoina ka pudri yaroi kaina hai ge lei ki ba khok ko myam le ai hai ni chi madugi tin ta bugi madugi kudum cha do mayuk na batu thabak maroi na hojik lomi sing labuk ta paikhat pa kari kari ubire adugo department gi initiative logi ba sing do nasai gi ground da madu ubi ba phangabra kari hojik kari hai tare latest development da ngarang mo se ai se imphal iski da I share ne aduga department agriculture department ne seed production gi country farmer sing du gi farm de salaga moi labuk sing du yeng jaru ba phau sing do adu da hai ba occasion adu hai ba laina tina gi poche ma ja ma du u da ba hai tare tasengna akoi chalu bisida aduga akoi nu ujarak pai se ngasai gi yil ngasai phok phok tu di handarani 50% handare hai gi phau loiba nat no phau oiraba hoji maru luktaraba kangbu se masi magi masagi hana thukchari ba phok phok to adu sumu roeba kanu da makoi da kare hatare matam cha da macha yam pokhi da ba adigi di ngasai gi magi growth to yogi da ba sigum mayam ma leireba singarang khaki finding ni ko ai hajari se aduga hangi aina su adu makoi ji ka hai ba team ji wangu da sugunu da adigi se kai kanu kairap ta aduga sona bisempur da imphal west da hai ba team je machi hujik pilot project mo na mo situ logodamni na madu chatleba adu machi da hai ba tinal ji gi phau kai adu to wi ga hai se machi thengna da ba hai tare tasingna adu hoi mafam amdu thengnar mu yai akoi ji information lalam ba yai akoi ni chacharu du urap ta bai ta aduga electric chatpa khotpa adu ising khara tawdagi handaki nong khara duna yam phadana phauji khara di implement to saru ni khalu bani mamang ta koi chacharu buda adu sale tasingna adu di phauji pura lairem bani ai do madu akoi mit da mi boi bai si kallagi thorpa pambi ni ko ga ji koi feel to weba nongju nongsa tin na kaina su phana manghal su do manghal su khara ji jiba pan ba sing si yok ta ba ya de pise ta ba ya de ai dana adu ki pot khara di lei ba ji koi thena jare aduna
ꯍꯧꯖꯤꯛꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯐꯥꯔꯃꯔꯒꯤ ꯏꯟꯇꯔꯦꯁꯇ ꯂꯩꯔꯤꯕ ꯐꯥꯔꯃꯔꯒꯤ ꯐꯦꯁꯤलिꯇꯤ ꯃꯌꯥꯝ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯒꯣꯔꯃꯦꯟꯅꯁꯨ ꯌꯥꯝ ꯀꯟꯅ ꯃꯁꯤ ꯆꯪꯁꯤꯜꯂꯤꯑꯕ ꯃꯁꯤ ꯅꯦꯁꯅꯦꯜ ꯀꯩꯅꯣ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯅꯁꯨ ꯀꯩꯅꯣ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯒ ꯃꯗꯨ ꯃꯣꯏꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯤꯇꯔꯦꯁꯤꯒꯤ ꯀꯔꯤꯒꯤ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯑꯗꯨꯒ ꯑꯄꯤꯛꯄ ꯂꯣꯟ ꯄꯤꯅꯕꯒꯤ ꯃꯁꯤ ꯃꯌꯥꯝ ꯁꯦꯝꯃꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯔꯨꯔꯦꯜ ꯗꯤꯕꯂꯞꯃꯦꯟꯅꯁꯨ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯖꯦꯜꯁꯤ ꯁꯦꯝꯃꯒ ꯇꯥꯛꯄꯤꯔꯤ ꯇꯝꯕꯤꯔꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯍꯣꯠꯅꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯔ ꯊꯋꯥꯏ ꯌꯥꯎꯍꯟꯕ ꯆꯨꯝꯅꯒꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯑꯦꯋꯦꯌꯔ ꯇꯧꯔꯝꯃꯒ ꯊꯥꯗꯣꯛꯄꯤꯔꯝꯕ ꯅꯠꯇꯕ ꯑꯗꯨꯒ ꯃꯐꯝꯗꯨ ꯌꯧꯅ ꯄꯨꯁꯟꯕꯤꯔꯝꯃꯒ ꯕꯦꯅꯤꯐꯤꯠꯇꯨ ꯂꯧꯍꯜꯂꯒ ꯃꯗꯨꯒꯤ ꯍꯩꯅꯕꯤ ꯑꯃ ꯊꯝꯕꯤꯔꯝꯕꯒꯤ ꯃꯊꯧ ꯇꯥꯏ Okay, okay. Please, matapdi lo sale. ꯑꯩꯈꯣꯏꯅ ꯅꯩꯅꯕꯤ ꯋꯥꯅꯤ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯗꯤ ꯀꯅꯥꯅꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯃꯊꯧ ꯇꯥꯔꯤꯁꯦ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇ ꯍꯥꯏꯖꯔꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯛꯇꯅꯁꯨ ꯌꯥꯔꯣꯏ ꯏꯅꯤꯁꯤꯌꯦꯇꯤꯚ Yes, yes. ꯕꯤగ్ ꯔꯣꯜ ꯑꯃ ꯑꯗꯨꯒ ꯏꯅꯤꯁꯤꯌꯦꯇꯤꯚꯇꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯧꯐꯝ ꯊꯣꯛꯄꯅꯦ ꯑꯗꯨꯕꯨ ꯐꯥꯔꯃꯔ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯦज ꯑꯦ ꯍꯣꯜ ꯄ꯭ꯔꯖꯥ ꯑꯣꯏꯅ ꯐꯥꯔꯃꯔꯁꯤꯡꯒꯤ ꯀꯔꯤ ꯈꯟꯕꯤꯕ ꯍꯣꯠꯅꯕꯤꯕ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯗꯨꯒ ꯑꯦꯅꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯩꯅꯔꯤꯁꯦ ꯑꯁꯥꯏꯅ ꯃꯅꯥꯀꯣꯡ ꯌꯧꯔꯝꯒꯅꯦꯕ ꯌꯧꯔꯝꯒꯅꯤ ꯌꯧꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯁꯦ ꯇꯧꯁꯦ ꯍꯥꯏꯁꯤꯕꯨ ꯍꯥꯏꯔꯝꯒꯅꯦꯕ Okay. ꯍꯥꯏꯔꯝꯒꯅꯦꯕ ꯇꯧꯁꯦ ꯍꯥꯏꯁꯤ ꯌꯦꯡꯉꯣ ꯑꯁꯤꯗꯩꯁꯤꯗ ꯑꯈꯪ ꯑꯍꯩ ꯁꯥꯔꯒ ꯍꯥꯏꯔꯝꯒꯅꯦꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯂꯩꯔꯣꯏꯕ ꯃꯈꯣꯏꯗ ꯃꯣꯏꯅ ꯂꯧꯔꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯄ꯭ꯔꯣꯐꯤꯠ ꯑꯣꯐ ꯒꯦꯝꯅꯦꯕ ꯈꯪꯕꯨ ꯈꯪꯒꯦꯗꯤ ꯇꯝꯃꯨꯗ꯭ꯔꯁꯨ ꯁꯕꯖꯦꯛ ꯑꯦꯛꯁꯄꯥꯔꯠ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯌꯥꯝ ꯑꯦꯛꯁꯄꯥꯔꯠ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯀꯃꯥꯏ ꯈꯪꯕꯅꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯈꯪꯕꯁꯦ ꯉꯁꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯈꯪꯕꯤꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯂꯧꯐꯝꯗ ꯂꯧꯃꯤꯒꯤ ꯑꯋꯥꯕꯗꯨ ꯈꯪꯕꯨ ꯈꯪꯒꯦꯗꯤ ꯑꯗꯨꯝ ꯈꯪꯕ ꯌꯥꯕ ꯃꯁꯥꯅ ꯇꯥꯕꯅꯤ, ꯃꯁꯥꯅ ꯈꯪꯕꯨ ꯇꯥꯕꯅꯤ. ꯈꯪꯉꯒꯗꯤ ꯊꯕꯛ ꯁꯣꯏꯅ ꯇꯧꯅꯤꯡꯒꯅꯤ ꯍꯥꯏꯕꯅꯤ ꯆꯠꯄꯨ ꯆꯠꯇ꯭ꯔꯗꯤ ꯎꯕꯨ ꯎꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯈꯪꯕꯨ ꯈꯪꯗ꯭ꯔꯗꯤ ꯑꯗꯨꯅ ꯇꯧꯅꯤꯡꯗ꯭ꯔꯦ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯅ ꯇꯧꯗ꯭ꯔꯒ ꯅꯩꯅꯒꯗꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯩꯅꯔꯒ ꯃꯗꯨꯏꯗ ꯃꯥꯅ ꯅꯣꯛꯅꯤꯡꯉꯤꯗꯣ ꯃꯗꯨ ꯀꯩꯅꯣꯗ ꯁꯤꯅꯤ ꯑꯩꯅ ꯇꯧꯒꯗꯕꯁꯨ ꯅꯩꯅꯒꯗꯕꯁꯨ ꯑꯅꯤꯅꯤ ꯅꯩꯅꯒꯗꯕ ꯑꯁꯤꯁꯨ ꯋꯥꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯊꯕꯛ ꯇꯧꯒꯗꯕ ꯑꯁꯤꯁꯨ ꯁꯣꯏ ꯂꯩꯅ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯝ ꯃꯁꯤ ꯅꯣꯡꯃ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯗꯨꯒ ꯀooperation ꯑꯣꯏꯅꯕ ꯐꯪꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯌꯥꯕꯗꯨ ꯂꯩꯅꯤ ꯍꯥꯏꯕꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯛꯄꯅꯤ ꯑꯩ ꯑꯣꯖꯥ ꯅꯞꯆꯟꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯣꯖꯥ ꯅꯞꯆꯟꯗꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯇꯦꯟꯇꯛꯅ ꯃꯤꯅꯤꯠ ꯑꯅꯤ ꯈꯛꯇ ꯍꯥꯏ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯌꯥꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯉꯁꯥꯏ ꯑꯣꯖꯥ ꯗꯔꯥꯟꯁꯨ ꯍꯥꯏꯕꯤꯕ ꯆꯠꯂꯨꯕꯗ ꯇꯤꯟꯁꯨ ꯇꯥꯍꯧꯗꯕ ꯑꯗꯨꯒ ꯐꯧꯊꯣꯛꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯥꯞꯄ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯦꯝꯕ ꯍꯥꯏꯕ ꯇꯥꯏ ꯂꯥꯏꯔꯦꯝꯕ ꯍꯥꯏꯕ ꯇꯥꯏ ꯃꯤ ꯊꯣꯛꯑꯁꯤ ꯃꯤꯒꯤ ꯆꯥꯅꯕ ꯌꯣꯜꯍꯟ ꯌꯥꯗꯦ ꯅꯣꯡ ꯇꯝꯕꯩꯗꯣ ꯐꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯅꯣꯡ ꯇꯝꯕꯝ ꯂꯩꯖꯔꯝꯃꯤ ꯂꯥꯏꯟ ꯇꯝꯕ ꯍꯥꯏꯗꯣ ꯂꯥꯏꯟ ꯇꯝꯕꯁꯦ ꯂꯣꯏꯅ ꯊꯥꯗꯣꯛ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯝꯀꯥꯟꯗ ꯍꯣꯠꯅꯕ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯈꯟꯕꯗ ꯂꯦꯞꯄ ꯌꯥꯗꯧ ꯃꯥꯟꯗꯦ ꯀꯃꯥꯏꯅ ꯊꯝꯃꯤꯅꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯗꯔꯥꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯁꯨ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀ꯭ꯔꯣꯞꯀꯤ ꯁ꯭ꯇꯦꯖ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯟ ꯁꯥꯈ꯭ꯔꯕ ꯃꯔꯨ ꯂꯨꯛꯑꯕ ꯈꯔꯗꯗꯤ ꯇꯤꯟꯅꯥ ꯂꯥꯏꯅꯥ ꯇꯥꯕꯒꯤ ꯆꯥꯡꯗꯤ ꯈꯔꯗꯤ ꯍꯟꯊꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛꯇ ꯃꯄꯥꯟ ꯁꯥꯠꯀꯦ ꯇꯧꯔꯛꯄ ꯈꯔ ꯖꯒꯥ ꯈꯔꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗ ꯇꯤꯟꯅꯥ ꯂꯥꯏꯅꯥ ꯇꯥꯗꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯃꯌꯥꯝꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯖꯈ꯭ꯔꯖꯅꯨ ꯑꯩꯅ ꯈꯤꯇꯪ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯟꯖꯅꯤꯡꯕ ꯈꯔꯗꯤ ꯍꯧꯖꯤꯛ ꯂꯧꯃꯤꯁꯤꯡꯗꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯒꯣꯔꯃꯦꯟꯒꯤ ꯇꯣꯉꯥꯟꯕ ꯐꯖꯔꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁꯀꯤ ꯁ꯭ꯀꯤꯝꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯁꯤ ꯅꯠꯇꯕꯤꯗꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯅꯕ ꯑꯩꯈꯣꯏ ꯁꯤꯠ ꯋꯥꯠꯂꯛꯄ ꯃꯇꯝꯗ ꯀꯃꯥꯏ ꯄꯤꯒꯦꯔꯦ ꯕꯐꯔ ꯁꯤꯠꯁꯇꯣ ꯀꯃꯥꯏ ꯊꯝꯒꯦ ꯌꯥꯝ ꯐꯖꯕ ꯁ꯭ꯀꯤꯝ ꯀꯌꯥꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯂꯥꯛꯄ ꯀꯥꯟꯗ ꯐꯥꯔꯃꯔ ꯑꯌꯥꯝꯕꯅ ꯐꯖꯈ꯭ꯔꯕ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯂꯩꯔꯤꯕꯁꯦ ꯈꯪꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅꯤನ ꯀꯥꯟꯅꯕ ꯂꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯐꯖꯕ ꯇꯦꯛꯅꯣꯂꯣꯖꯤ ꯐꯅꯌꯥꯝ ꯂꯩꯖꯅꯨ ꯁ꯭ꯀꯤꯝ ꯀꯌꯥꯝ ꯂꯩꯖꯅꯨ ꯃꯁꯤꯕꯨ ꯁ꯭ꯀꯤꯝꯁꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯇꯦꯛꯅꯣꯂꯣꯖꯤꯗꯣ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯩꯔꯤꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯦ ꯐꯥꯔꯃꯔꯗ ꯐꯨꯜꯂꯤ ꯀꯃꯥꯏ ꯑꯦꯋꯥꯔ ꯑꯣꯏꯍꯜꯂꯒꯗꯤ ꯍꯥꯏꯕꯁꯤꯗ ꯐꯨꯜ ꯏꯝꯐꯦꯁꯤꯁ ꯑꯃ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠ ꯑꯈꯪ ꯑꯍꯩ NGO ꯃꯌꯥꯝꯁꯤꯗ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯍꯟꯕꯁꯤꯅ ꯑꯍꯥꯟꯕꯗ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯁꯤ ꯑꯣꯏꯔꯀꯥꯟꯗ ꯈꯪꯉꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯀꯤꯝ ꯃꯌꯥꯝꯗꯣ ꯂꯣꯠꯄ ꯌꯥꯗꯅ ꯂꯣꯏꯅ ꯐꯥꯔꯃꯔ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯃꯇꯝꯗꯨꯗꯗꯤ ꯁ꯭ꯀꯤꯝꯗꯨꯒꯤ ꯀꯥꯟꯅꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯔ ꯐꯪꯉꯛꯀꯅꯤꯅ ꯑꯩ ꯁ꯭ꯀꯤꯝꯁꯤ ꯀꯥꯟꯅꯕ ꯆꯞ ꯆꯥꯅ ꯐꯪꯖꯁꯅꯨ ꯑꯗꯨꯒ ꯂꯧꯃꯤꯁꯤꯡ ꯍꯥꯟꯅ ꯑꯋꯥꯕꯁꯤꯡꯁꯦ ꯈꯔꯇ ꯑꯣꯏꯔꯁꯨ ꯌꯥꯝ ꯁꯥꯐꯅꯕ ꯐꯤꯕꯝꯗꯨꯗ ꯄꯨꯈꯠꯁꯤ ꯃꯇꯝꯒꯤ ꯊꯦꯡꯅꯕ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤ ꯑꯗꯨꯅ ꯑꯃꯅꯤ ꯇꯤꯟ ꯑꯗꯨꯅ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯤꯡꯗꯨ ꯁꯥꯐꯍꯜꯂꯒꯗꯤ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯕꯒꯤ ꯐꯤꯕꯝꯗꯨꯗ ꯂꯧꯃꯤꯁꯤꯡ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯅꯞꯆꯟꯗ꯭ꯔ ꯑꯗꯨꯒ ꯇꯥꯏꯞꯁꯧ ꯑꯗꯨꯒ ꯉꯁꯤ ꯑꯣꯖꯥ ꯗꯔꯥ ꯉꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇꯨꯗ ꯂꯥꯛꯄꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯛꯄꯗꯤ ꯀꯥꯏ ꯈꯟꯕꯤꯗ꯭ꯔꯕ ꯒꯦꯁ ꯑꯍꯨꯝꯃꯛꯄꯨ ꯑꯃꯨꯛꯀ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯃꯇꯥꯡꯗ ꯁꯟꯖꯅꯕ ꯇꯟꯖꯥ ꯌꯧꯔꯛꯂꯦ ꯑꯗꯨꯕꯨ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠꯀꯤꯗꯃꯛ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ